KCP PWG MC Unification na yausang thabal numit mangani dagi henna chongba yaroi haina phongdokre. Nongdam Tangkhul da Tangkhul nupising na Assam Rifles ki gari lakpada hankhro haina tanbagi video social media singda viral oirakre. India lengak na Northeast State ki miyoi singbu namthaduna thamliba se punna thengnaminaba matam oire haina sanjoi na phongdokre. India lengak na Northeast State ki miyoi singbu namthaduna thamliba se aikhoi punsenduna thengnaba matam oire haina All Manipur United Clubs Organization amuko gi President Sanjoi Sorok haibam na phongdokre. Wafam singarang Northeast State singda leiriba indigenous purup singna Maihorol dagi hauna sana duna lakwa yelhau masana kaya asibu yokhanabagi pandamda amuko Manipur Students Federation MSF amadi yelhau masana yokhat kangloka punna kusamna duna sahi asidagi hauduna ahanba Northeast Indigenous Games and Cultural Meet 2026 ngarang Imphal West ki kwake chawda leiba Tidim Road Athletic Union ni ground da haudokpagi thoramda sarugyara duna mahana phongdokhibane. Tongan ba Northeast State sing maru oina Assam, Nagaland, Tripura dagi lakpa sanaroi amadi delegate kaya na sarugya duna haudokhiba thoramduda Manipur University of Culture gi Vice Chancellor Professor Paunam Gunindro amuko gi President Sanjoi Sorok haibam Jelarong Union gi Chairman Dr. L Phaumai amadi thadau NP Manipur gi Vice President Nekholal haukibna Presidium members sing oina sarugya ke thoram siga mari lenana Sanjoi Sorok haibam na makata na phongdokhibada Northeast State sing leiriba indigenous masana kaya si tamna mutsilakpana maram oiraga haurakliba angang singna indigenous masana sing asibu maming phawba khanglaktabagi phibam ama laklei maram asina indigenous masana sing sibu yokhatuna amukhana malem gi miyam da masakta ngaba madi mapangal kanba Northeast State ama saganaba pandamda ahanba oina Northeast Indigenous Game asi pangthokpane. Northeast State sing yauna Manipur si kumja 1949 dagi hauduna India lengak na sports culture resources sing ba section khudimakta namthaduna lakle haina sophodokhe ngana haudokhiba indigenous masana sing asiki manungda maru aina mukna arabai jaibi kang amasong Assam gi Bodo gi komlaina aina sing ba masana jiribam yauna tongan ba Manipur gi district sing da sana ke hare. Mizoram da refugee sing gi biometric enrollment chata Maudraga humdoi loisilakle hari Myanmar dagi Mizoram da chancelak tuna sangjafam lauduna leiriba refugee singi biometric enrollment tawbagi thabak chada Maudra humdoi loisilakle wat horiba sing athu matam da loisina bo honare haina Mizoram ge Home Minister ke sabdangana assembly da phongdokre mala makhata na hailega na sathariba thaba si deputy commissioner na section yengsinduna athu matam da thabak loisina bo honare Mizoram da hojek Myanmar Bangladesh dagi chancelak ki bamadi Yumlo nariba Manipur dagi chancellor ki ba ITP sing tharaga punna miyoi lising kuntraga nipan ga sumna yankhai taret na sangjafam lauduna leiri makhoi singi registration process hauduna thabak paikhale biometric enrollment tawba Bangladesh ki Chittagong Hill Track dagi sangjafam lauduna leiriba singi demographic details khongatbagi thabak chathare athuba matamda thabak singa sisu loisilaklagani haina phongdokhe nakalamrongda Mizoram lenga ki Home Department da leiba senior official amana phongdorakhibada Bangladesh dagi chancellor ki bamiyoi singi manungda hauju phawbagi oina miyoi lising ani ga chahum haibadi sada tarawm doini biometric enroll tawre Mizoram da sangjafam lauduna leiriba singi manungda Myanmar dagi chancellor ki basingna khwaidagi yame state asigi district tarama thoida miyoi lising kungani pan hen sangjafam lauduna leiri Manipur da thokliba irang asina maram oiraga kukijo ge IDP lising tarechu Mizoram da sangjafam lauduna leiri haina su phongdorakle IMC da RTI gi khuthang da wahang taret hanglubada pokhum piraktabadagi first appeal file tawkre hari uripok ning thaukhongjam laikai dagi ning thaukhongjam Rajesh Elias Thanil na applicant oiduna December 18 2025 ta Imphal Municipal Corporation gi Public Information Officer PI Order Right to Information Act 2005 ki makhada tongan ba wahang sing hangbaga lonana wahang sing asiga mari lenaba akupa waro sing pibina ba haijakhibada act asigi matungina IMC gi maikai dagi pirakon thokpa paukhom numit kuntrani hendorakwa phawbada piraktabadagi corporation asigi first appellate authority oiriba commissioner the first appeal file tawkre hari RTI gi khuthang da Imphal Municipal Corporation gi Ward number 6, 7 amasung 27 da all community garbage bin sing install tawkhibagi location wise detail street
locality wise PBO haijakibane aduga hairiba ward sing asida kariguma community garbage bin sing thamkhidaba oiragadi kari maramgidamak thamkhidabano haibadu su khanganbiyo loinana IMC na konba ward sing the community garbage bin sing allocation tawbagi yauna thambagi matangda IMC na ngak masatpa policy guideline natraga norm singi copy PBO haijakibane aduga haukiba sahi mangagi manungda ward number 6 amasung 27 da solid waste management amade community garbage bin sing thambagi matangda budget allocation loinana sijinakiba senfam singi akupa waru sing PBO haikibane loinana hairiba ward ahum asida community garbage bin sing thambagi proposal natraga plan laibra lairaga di mari lenaba fire not sing natraga approval sing PBO aduga karigumba laitragana laitabagi maram khanganbiyo haibana singba wafam sing phongdokhibane hairi adumonamak IMC gi maikai de RTI gi khuthang da haikiba wafam sing asigi pakum piraktabadagi ngara IMC gi first appellate authority su oiriba commissioner da RTI Act 2005 ki section 19 clause 1 gi makhada IMC gi PIO na pakum piraktre haiduna mahaki mathakta wakat khibane hairi Police na khulai kya phagat khre haire police control room dagi thadrokpa cherol na phongdorakpada ngarang Thobal district ki khongjom PS ki makhada leba tentha eril singda security force na search operation amasung area domination chathabada mafam asidagi magazine amagalena na SMG carbide ama ball action rifle ahum SBBL ani magazine galona na .32 pistol ama .32 ki kapa yariba maru ama 9mm black card sama helmet ahum recover tawangam lai nahansu Chandel district ki sakpi karong PS ki makhada laiba ti bolok amasung L molhoi khungangi maraktagi security force na ahangba magazine galona G3 rifle ama yauna khulai kya recover tawangam lai haide Trinamool Congress ki founding member ama oiriba Mukul Roy laikhidre haire Trinamool Congress ki founder member ama oiriba Trinamool Congress ki founding member ama oiriba amasung hanagi union railway minister Mukul Roy ngara ayo angan bada masagi anabana maram oiraga masagi sahi humudra thoida laikhidre haire agency ki pauna phongdorakpada mahak tongan balaina kiana maram oiraga Kolkata da leba private hospital amada pukhalakibane Mukul Roy gi masanupa Subransu Roy na khibada hospital asida leiringaida Mukul Roy ayukpung ama makhairom tabada cardiac arrest tawduna laikhidabane haide Prime Minister Narendra Modi na nungaitaba phongdokladuna Mukul Roy gi political experience amasung mahakna khunai gi damak tawramliba thabaksing asina matam chupagi oina mahakpu miyamna sona horagane haina phongdorakhe Nigeria Lanbina Dice ka chatminaba ISWAP gi terrorist kungamanga hat khre hari Nigeria Lanbina leba aduda Borno state chathakiba operation amada Dice ka chatminaba terrorist group ama oiriba ISWAP gi militant kungamanga hat khre haina authority singna phongdorakre theater command media information officer oiriba Sani Ubana ngarang phongdorpa warol amada Nigeria gi lanmi singna Liman Kara amasung kuwagi mafam singda lotuna leiri ISWAP terrorist singi mathakta operation chathakibada masing yamlaba militant sing adu hatpa ngamkibani hairi Nigeria gi television channel amana phongdorakpada militant singa Nigeria gi lanmi singa chauna khutthona khibada terrorist tara manga sikhem sung kharana nongmena pankhe Nigeria lanmina terrorist singi mathakta landa chatharakpada gi terrorist sing adu motorcycle manga adu tungduna mafam adu thadoktuna sian ki haina Sani Ubana phongdokpaga loinana atopa mafam amada Landa kibada makata na terrorist tara hat pangam kibani hairi